Ngasigi Videosi YouTube khwaidagi mamal tangba mamal yamba video ama soidana oigani aduga ngasigi topic asing asi fawda aingonda sembira u haina takpirakhiba khwaidagi masing yamna khanbirakhiba topic amasuni Adom Wakhal Wakhal khanjingalava maram leiragasu maram sunglei leitragasu wakhal si pawata go warakpa adugumba miyoi oiragadi ngasigi Videosi Adomgini Adom ayambagini haijake thajabiyu masigi Videosi Adomna mamutana gyan tana loi phau ningthine yengagadi adongi punsi soidana hongakani wakhal waganba wakhal khanjingan bukhudimak loina pharakani ngasigi videos da aina hajar kaduribasi manipuri londa kanamtana mamangda amukta hai khidriba ta khidriba mongda ina aikhoi miyuibagi wakhalsi wagalliba khanjingaliba awabadana hena lupsilibasi karigino aduga masim mato karamna phangani ka haibasi adumna hekta badasu line phap tagadaba mongda ai hajarake Sigi nupasi Rick Hansen goy mana chahi tarag mathakta wahang ama scientist kyan amta hangkidriba wahang ama hangjaki mana chahi tara hina hangjakhiba wahang dudi mana chahi tara hina hangjakhiba wahang dudi aikhoi miyuibagi brain asna aphanungai haraw nungai ba phawba feel tawdagidi phattaba awaba khanjinba phawna hina hainajabi oina tawribasi masi kari maramgino haibasni aphabagidamuk madam kaithokpadagidi phattabada lupsillaga kanadabada arembada matam manghanban hina pamjariba brain gi mong kaidasi masi kari maramgino haibasni masigi wahang asigi pakhum puthokpadama chahi tara hina changki aduga magi pakhum madudi aikhoi brain na phattabaromdana hena naksiliba lupsiliba sigi maramsi brains da aswiba aranba yaubagi oiramde masi magi oifam thokpa design feature aduma oiramki madudi aikhoi brains di he nang haraururu nungairuru haibagi simukkibanate it was built for survival ma semakibagi khwaidagi maru oiba maramdi hingba aikhoi ahingbu ohinba haiba sigini haibasi man khangaki adubune matangsda pungjangna tabiyoko aikhoi bu ahingbu oina thamnabgidamangta aikhoi gi singni naurisi semakibagi khwaidagi makha thangba root level thak adudaida michang mikhai naiba karigumba amadana hena khara hena ahinba sakti pisindaba yadabagi tangai phadaba ma leiramki the negativity bias phattabagi hakan changba phattaba uldana hena lumhanba haiba setting ama aikhoi gi brains da pokpadagidum set torga yausara leiramki Masigi maramsnani aikhoi haktengnaba aphaba nungaibasingdagidi aikhoi haktengnaba amadi phawba phattabasingna hena thuna amadi yam luthana yam deep oina brains da tok chusingribba amadi madam sangna su kaudana dum leihalliba phattaba natraga awabasingde brains da madam kuina sangnikta napsillaga chusillaga dum lei aduga aphaba nungaiba harawngai oibasingna thuna hekta ningai khi haibani Masi adumna phattabana hena khangan uganba mi ama oirambagi nate aduga adongi hakchangda adongi brain da karigumba aswoiba aran ahui ama yawbagi sunate masigi maramdi khudong thiba yaba sokpa panba yaba threat singdana hena mapukning lupkibe tension pikiba adongi papu sing aduna sok panba yaba khudong thiba yaba singda mapukning changkidaba lupkidaba papu sing adudagi hena mapunsi sangna hingkibagini survive torakibagini the mechanism is precise Phattaba thokdok wathok phattaba experience phattaba wakhal singdi brain gi miktalana khudakta process tawraga brain gi kuina susinduna le hogadaba long term memory oina transfer taktoksla khudakta hekta second kharagi manungda aduga nakal amromda aikhoi aphaba nungaiba haraubagi experiences singasna matam sangna kuina chatkadaba dugumba long term memory oina chusinduna brains da lengda asum lehannaba thamnabagidamaktadi atumna phawriba nungaiba harauba aphaba maduda tangai phadana yamdrabada second taragani thuidi lupsinduna leiba madubu tasengna phawrga fil torga leiba ma changi yamdrabada second tarani thuesagi manungda khaktadani atumna lingda lehningliba nungaibagi memory dubu adongi brain gi hipa campusna kuina mutloidaba mami long term memory oina encode tobirakadoribasi second tarani thuesagi manungda khaktadani hainiba sigi second tarani thuesi yaudnadi adongi harau nungaibagi mikup ado madugi nungairaba experience do adongi brain da mikup khajik khaktagi oina mami tarmaga madu sungthok thokkidabagum mami samkhigani
Masigi maramsnani atomna tawbu karinumda kudamoina atomna social media da atomna Facebook da thagatba photo amada content amada mi mayam amana aphabu nungaiba compliment thagat wahi phana mayam ama hargasu supnagi phattaba amakak harakpa matamda madudani hena lupsliba maramsnani numit tari nina saba chayul amada hawkiba numit taruk ni adu adomna harau tiamna nungaina len khragasu numit amakak tangduna waba nungaitaba thoningdaba ama thorakpa matamda hawkiba nungaiba numit singa du pungkaw kawhaliba masigi maramsnani mai pakpagi mahi kundagidi supnagi maithiba amakaki mahi hena lumhalliba adubu khangjinbiu masi asonba pangdaba gaude aikhoi brains na mabu design torkiba mong adumaktada mathau tawjarakpani aduga matangsta neuropsychologist Rick Hansen asumna phungdu imadude phattaba awabadana hena hakan changjaba aikhoi brain gi magi system mase masiga kaidongda mukna ruidabane khatna ruidabane maramdi pa pudagi thangtharaptuna aikhoi lu tongda yawjaraba ariba lamsat amabu evolutionary design amabu semdoknaba laknaba haibsi masi oithokpade yam sathina lugani haibane mana asumna makhatai madudi phattaba thautok wathok phattaba experiencing awaba sigumasing asna automatically masam mathunta maranai swek dei rai lainekta doktok sep toksli brain state aduga aphaba nungaiba harawba tayamagi matangda la kandana second tarani thui changi haire then 12 seconds is intervention changi sangjasano phatta haudi awaba nungaidaba da hakan changjaba ikhoi brain gi setting asi masi thangai namagi mayai kallaba hidakti khulai de sigi second tarani thui si sinaba haibani haibasni masibu mana aphaba chupsinba haina kawe madudi nangonda karigumba aphanungai ama thukpa matamda nungaiba ama phawba matamda madugidamuk second tarani thoidi kaitho haibane se nangonda aphaba nungaiba ama thukpadu madu nangna sublagi notice tawba khangba khakna tawa madubu tasengna thanung yongna phawba feel to halu feel to haibane madugi manungai aduna adongi hakjang sin thungba trilibi yawriba singi nori singado madu yongna taseng bani haina phawdri phawba adongi hakjang da madugi manungai gi ithilado restart tawraga thammu haibane register tokshin basis changba matam maduni second tarani thuisi second tarani thuisi gi manungdani adongi punsida khwaidigi angakpa mitrang mathuk toribasi second tarani thuisnani swai hekta mangkiba nungaiba amadi mara tarakli huwa nungaiba anigi khenaba tholok toribasi masigi second tarani thuisnani nungaiba mayam tatna thokpa punsi phau oisano adu nungaiba adu sep tosil hokdaba pesil hokdaba tungsil hokdaba maramna punsidu nungai tabata malanba amade hek hakthengnaba aphanungai ayamba loina sep toksinba pesinba tungsinba maramna punsigi machubu hena faja tholakpa haiba khenaba ani tholakadoriba second tarani thoisnani aduna hojik ekhoi wakhal nungai taba faraknaba wakhal khanjingan basing su faraknaba sigi second tarani thoisi mato karamna niyam chumna sinagani kamdongna practice togani haibadu khangminarase nongmagi manungda adongi wakhal tasingna nungaihanba aphaba phawhanba maram ahumkhak putho kananonga wari watai shanawda nungaiba phawkibabu oiro nangni yam pamjaba insang ama thongambagi nungaibabu oiro ayuk yahonganna hawgalaga maisha phawdriba nungsa yaibagi nungaibadu oiro pause maduda ngak panthrakalayo mikupto nungairaba mikupto to ekta honkino madubu tasingna nangi hakchang sin thungbada hakthengna handuna second tarani thuitang lelhallo madubu oida oi ohello let it be real masi practice sum tong madamda adongi kokta ahomba ma soidana lakane phaurak toribasina because your life changes adongi punsido hongkhibagi nate adongi brain hana itau torumdaba thaba ama aphaba nungaibasu punna record tosinba horpagini brain gi phattaba awab da hakan changjaba setting adu mangkhibagi nate brain sna record tosli se phattaba nungaitaba do khapto oiraktabagini aphabusu yoksilakpagini masda torisi koksi force toraga harau nungai halakna natiko it is about correcting a biological imbalance subsilaga harakanda tasingdi khoi brain judi minung silaitraba khudong thiningai oiraba taibam pal amada thambada laibada hingbada chusinna bu mongda design torkibani madunani phattabadana hena lupsilliba usingalliba aduga neuropsychologist Rick Hansen gi second tarani thoigi techniques na tawrisna khudong thiningai oiraba taibam pal stage ikhoibu fana safe oina sapana phone biba aphaba maramsing su lai haina aphaba focus bisilaga phattabana lumtharaga lenamba brain gi self lagi khalda aphabaga phattabaga kharmkai manalaktuna lying lakpane haiba yai sigi second tarani thoigi practice asi aikhigi brain sungbang phangkidraba yam tangba software update ni nungi jukki matamgi pai pusing mai puthoktringai mamangi pai pusing
makoina amam mathingda jungle chatpadu mongda chatpada kadaida kari leiri kari shana makoida attack torpe yai khangdabana pangki da kiringi matongi pai pusingi kok to moigi kok to da chal maki bising dongasi phawda khoida sodum thangthari bane masina sai khoida wahanabagi maram leita wahanabagi maram kya ma oidi bane adunane ai khoigi brain ni software se so update tawthokpa mathok tari base Kangjan Biu, ngasi Megi Tang Plumdoi 2026 must the Yauri Pali Badongi Brendo, Punsi Chupa Maduka Chap Manana Sum Tamgadavanante. I quake brains the Anoba Ipo Kia Hanjalaga, Apaba Tavoxing Hanjin Tofsilaga, Hakting Halaga, Magi Masak Mong Chapchana Hondo Klapia Hivsi Kauno, Masiki Magi Tobung Basibu Quina, Neuroplasticity Haina Kanglai. Aduna nong maginumita apaba second taranithoi lak haibadi suknagi second kuntra taruk nong magi manungda khaidokpiraga kaithokpiraga adongi brain gi masak mong structure phaja tholakpa yai haibasi kaubirano harau nungaiba mikupsing brain da irenjana set tofsindana hauhanki ba haibase adongi punsi gi khwaidigi achokba mangzaba singni haibase ngasdegi kaubirano Wakhal Nungainingbra, Wakhal Khanjinganba, Maram Letragasu Wakhal Pangata Waganbasing, Madu Pannava Hidaksing asigi Videosi Thuna Atopa Pambai Aniga Lady, Madusoi Shamzarake, Pambi Basing na Commander Health Haina Ibiramo.